ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯪꯒꯥꯝꯒ ꯔꯧꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯣꯜꯀꯣꯕꯤꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯃꯣꯇꯣꯔ ꯃꯇꯣꯟꯒ ꯑꯗꯨ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯕꯨꯖꯤꯌꯥ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤꯒꯅ ꯉꯥ ꯃꯀꯣꯛ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯄꯨꯟꯅ ꯊꯣꯡꯉꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯅ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯥꯂꯨ ꯏꯔꯣꯝꯕ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯔꯣꯝꯕꯁꯤ ꯃꯌꯥꯝ ꯑꯩ ꯐꯗꯤꯒꯣꯝ ꯍꯦꯛꯎꯕ ꯉꯝꯗꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯩ ꯃꯌꯥꯝꯁꯤꯒꯅ ꯀꯣꯠꯅꯕ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯪꯒꯥꯝ ꯃꯇꯣꯟꯒ ꯑꯗꯨꯒ ꯀꯦꯞꯁꯤꯀꯝ ꯃꯣꯔꯣꯛꯀ ꯊꯝꯃꯦ ꯑꯗꯨꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯅꯕꯁꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯏꯁꯤꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝ ꯔꯧ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯃꯀꯣꯛꯅ ꯁꯤꯒꯠꯂꯛꯑꯦ ꯄꯨꯂꯞ ꯊꯣꯡꯕꯅꯤ ꯔꯧꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯗꯨꯒ ꯑꯣꯜꯀꯣꯕꯤ ꯈꯔ ꯆꯥꯟꯁꯜꯂꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯎꯕ ꯁꯪꯗꯗꯅ ꯍꯦꯛꯇ꯭ꯔꯦ ꯑꯗꯨꯝ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯁꯤꯡꯖꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯅꯦ ꯈꯔ ꯄꯥꯎꯅ ꯁꯣꯏꯔꯦ ꯑꯗꯨꯒ ꯒꯥꯖꯔꯅꯦ ꯃꯣꯇꯣꯔ ꯃꯅꯥꯅꯦ ꯑꯁꯤꯅ ꯁꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯕꯨꯖꯤꯌꯥ ꯈꯔ ꯆꯥꯏꯁꯜꯂꯦ ꯃꯌꯥꯝ ꯃꯣꯇꯣꯔ ꯍꯋꯥꯏ ꯃꯇꯣꯟ ꯃꯅꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯃꯌꯥꯝ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯆꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯀꯠꯈ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯐꯥꯔꯁꯇ ꯑꯩ ꯉꯥ ꯃꯀꯣꯛꯁꯦ ꯍꯥꯟꯅ ꯆꯥꯖꯒꯦ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅ ꯆꯥꯕ ꯑꯣꯜꯀꯣꯕꯤꯅ ꯄꯥꯡ ꯁꯨꯗꯦ ꯊꯥꯡ ꯍꯧꯗꯣꯏꯅꯦ ꯁꯤꯡꯖꯨ ꯑꯃ ꯍꯦꯜꯂꯦ ꯍꯥꯎ ꯑꯗꯨꯅꯅꯦ ꯍꯪꯒꯥꯝꯒ ꯊꯣꯡꯉꯒ mây chụp em mà hao nè
Aydın. Liram dai ha. Hara. Được hậu hay là ngam rất lập ra là có cùi lên các xa khúc bài kìa. Güzel. Làm dầm hao đó. Hao mình là quăng ăn thuộc tới mèo. Biết son hát tới thôi đừng ta hát. Mềm hậu đó. Mềm hậu ấy. Mềm sao thế nào ấy ngasih mềm sao baloi ban na. Matang sudah lagi matang video dah mau nasi mềm bye. Thank you.